Indo-Myanmar border da rival Chin resistant group singi marakta Akanba mawngda khuthongnakhre. Haukiba July 2 da Indo-Myanmar border da leiriba Myanmar gi Falam township ta military junta gi mathakta lan horiba Chin National Defence Force CNDF amasung Chin Defence Force CDF ani gi marakta Akanba khuthongnakhre masina maram oiraga Indo-Myanmar border gi porous area singda chawna tangdu laita daba fibam ama mayoknabaga loinana mafam adugi refugee kaya ama Myanmar da nauna lanjinarakle hairi. Pausina makata na haribadi CNDF na unauthorized oiba mawongda Myanmar Khwathali village cha checkpoint ama hangdoktuna mafam adu control tawnaba honarakibani thaudo adu dagi CDF amasung CNDF ki mayokta chawna unkhatna bagal loinana CNDF ki maikai digi CDF ki stronghold oiriba satawam amasung tuishirada drone attack chathaduna kanba mawongda landaki Chin resistant group ani gi marakta khuthongna riba mafam asi China gi Malaysia singi mayamna maru oiba amadi Kulai na chingbasing mirai bhaktagi pusilaknabagi yamna maru oiriba mafam amani mapalamdagi khutsu kulai kaya asi Myanmar gi Luang Talai district asi fawraga laklaga Myanmar gi rebel group sing asida yogadabani adubu hariba mafam asi CNDF na control tawnaba honarakpadagi nakalani gi marakta chawna khuthongnabagi thawdu adu thokibani nauna khuthongnarakpa sina maram oiraga Myanmar gi refugee chanigani fuga manga Jokhawa tha border checkpost asi fawraga Myanmar da chensilakre Maraksida Nagaland gi Konyak Union Assam gi separatist group ama oiriba Ulfa Aida khudaktagi Myanmar ga lonariba Mon district da makhoi gi activity khuding magleb na ba kanba warning tawkhre Churachandpur Kangpokpi amasung Teknopol Chandel Churachandpur road asi double lane semdrabadi political solution amada purakpa ngamloi ko hur Haukiba chahi 2023 gi May ahum dagi state asida Kuki amasung Mitay ani gi marakta Kanglup irang tholakhiba sina maram oiraga Kuki community sing tampaklam fawraga chaliba national highway sing asida chathok chasin yadaba maru oina pot puthuk pusin yadaba sina Kuki miyam kham thengna awaba mayoknare maram asina masigi alternative route ama oina semliba Churachandpur Kangpokpi amasung Teknopol Chandel Churachandpur lambi asi central government gi maikai dagi double lane oina semdrabadi makhalamatagi political solution amata purakpa ngamloi haina Kuki Organization for Human Rights Act Trust ko hurgi maikai dagi fongdorakli organization asigi maikai dagi fongdokli bana Kuki singna alternative highway route ama oina Churachandpur Kangpokpi amasung Teknopol Churachandpur road sembagi thabak chathariba sida mitei singi maikai dagi apan piriba si yaningde thawong asi yamna chumdaba amasung double standard oiba thawongni Handak New Delhi da mitegi civil body sing na Ministry of Home Affairs ke official sing wari sanakhiba adu da Kanglup ki irang sina maram oiraga Kuki Jo tribe population gi alternative lifeline oina lambi sing asi sembagi thabak chathariba si thingnaba pukhalakliba wafam asi yaningde Mitei group sing gi maikai degi travel miyam gi constitutional right amasung basic survival sing asi karimata khangjinna dana laithokpa si yaningde National Highway sing asi mitei sing na tariba mafam sing fawraga chatpana Kuki sing gi oina yamna khudong thingai oiba mafam ni nongmagi tangai fadana changma polam sing yamna life saving medicine sing lambi asi fawraga chatna bahona bada apanba kaya pi lenga ki maikai degi matik chaba security natraga alternative arrangement kaya tawrabasu madugi kanaba phangde lambi asi sarkar degi makhala matagi financial amadi logistical oiba mateng amata yaudana miyamgi donation amasung volunteer singi support ka loina la sembani lambi asi bu sembada thingba piba haibasi Indian Constitution gi article 21 bale tawbani nongmagi tangai fadaba polam sing pusin bada thingba piba haibasi unconstitutional amadi immoral oiba thawongni haibasi Bharat sarkar na khanglibani maram aduna hariba alternative hariba asi double lane oina semba loishindrabadi makhala matagi political solution natraga Pistok Jatha boy Tokloi Maram Aduna Bharat Sarkar gi maikai degi alternative highway asi double lane gi thakta semba loishingadabani hairi Churachandpur gi IDP singna tankhiba demand tharu ki manungda ahum thabak ta onthorokpadagi khongjang suspend tawkhre Haukiba chahi 2023 gi May ahum dagi tholakhiba Kanglup ki irang asina maram oiraga Churachandpur dagi lanjelaktuna tongan relief camp ta leiriba singna Manipur gi governor amasung chief secretary da tongan ba demand taruk yawba memorandum ama pisinduna madubu thabak ta onthoknaba taksin khiba dugi manungda ahan bagi oina demand ahum thabak ta onthorakpadagi Churachandpur gi IDP singna July ahum dagi changsilakhiba sit in protest ki khongjang adu matam kharagi oina suspend tawkhre adumakpu warhauriba demand ahum adu tha asigi manungda thabak ta onthoraktrabadi Churachandpur dagi lanjelakhiba apunba body ama oiriba Churachandpur Maitai United Committee na lamdam asigi CSO sing amasung miyamga loinana makha taba khongjang kaya changsilagani hairi hiram asiga mari leinana ngasi press club ta pangthokhiba pawgi mifam amada committee asigi co convener na burning thousam na haikhiba da committee asina sarkar da tankhiba demand taru ki manungda ahum thabak ta onthorokpadagi khongjang suspend tawkhibani
Dimansing adugi manungda kangluki irang asina lanjena duna relief camp ta leribasing tangkak ahumda haibadi July, October amasung December da IDP sing mayumda hanjil hanbagi thabak pumloi loisin halagani. Ani subada demand oina Churachandpurdagi lanjelakibasing hojik makoi gi hanagi jaga singda hongjinba yaroidabanina temporary settlement oina fabricated housing da lehalagani amasung Churachandpurdagi lanjelakiba miyoi singi oina Bishnupur DC office ta documentation office hanglagani haina thajaba pirakre. Adumakpu lemhoriba demand ahum asisu tha asigi manungda pangthongnaba taksili committee asina IDP sing mausagi fibamda khunda leita hanbaga mari lenena chahi asigi March 18 da ahanba oina Manipur gi governor amasung chief secretary da point mari yawba demand memorandum ama pisinduna thabak ta onthongnaba taksinki madugi matung tarakpada April 18 da point ani yawba memorandum amasu governor amasung chief secretary da pisinki loinana governor amasung chief secretary masama unaduna demand sing adu thabak ta onthongnaba taksinki adu bo harib demand sing adu thabak ta onthoroktabadagi mamang tha June 23 ta Manipur governor da reminded haduna numit mangani gi manung da demand sing adu thabak ta onthongnaba ultimatum amaga loinana khanganki adu demand sing adu gi manung da ahum thabak ta onthok raglabani na IDP sing na changsilamba sit in protest ki khongjang adu matam khara nigi oina suspend tawre demand ahum adu su tha sigi manung da thabak ta onthok trabadi hena kanba khongjang changsilagani haji ningthaujam da former CM na khudol piduna pungning thogatkre Union Public Service Commission na competitive process amagi makhada Ministry of Labor and Employment Directorate General of Employment ki Deputy Director 12 khanbada yawrakraba Manipur dagi ningthaujam Ajit Singha former Chief Minister and Biren Singha na chamba khudol piduna thogat pungning thogatkre Luang sabam da laiba former CM ki residence ta pangthoki ba thoram adu da laiba asigi damak honglakli ba mirol gi yaifana ba thabak thoram da hanbalai tena miyam gi seba tawna ba su former CM gi maikai dagi pautak pikhi loina na maha ki achievement asi Manipur gi oina yamna chauthokchaningai ni hairaduna kathokpa amasung kathokpa amadi pandam amaga loina na thabak tawba asina pumnamak mai pakpa ngami haibadugi mayek larba khudam ni hairaduna maha ki tungi career da su hena mai pakpa oiresanu haina yaifa paujel pikhi Panba yabadi ningthaujam Ajit Singh Thoubal district ki khangabo khulakpa mamang laikai digi ningthaujam Lal Babu amasung N Banu Devi anigi machanupani mahak hauze Ministry of Donor Silongda Research Officer Planning oina thabak puraga leibani Khwairakpam Suraj Kumar gi update gi lokhacherake AT Sugunu Unit 47 Sanathoi Sagol Semkarino inaw nangna tawriba matausibo ngarang khongjom Slopland School mamang da accident thokpagi paudi tai FB da post taunare aduga ngasi nongalakpada nang oilerame awaba kaya khangminarakpa inawni nahangna manung matam chadana laikhidabase nayamba yam pende nongmata laki khanbani lappaga lakpangam khidre nayamba bu waraunuko naki thawai Yaibirial na mapugi laikolda ingna chingna laiba oiresan Security Forces singna chingi mafam singdagi gamla balan gi khusukulai sing fagalakpa state asida mitay amasung Kuki ani gi marakta tholiba irang asigi waroisin purangna bahona bada central government na yonglei melai nai ba thawong chathaduna leire nakalani gi marakta khulai gi mungna ba tholiba sida landarakhiba Kuki sing lisang free thare Landa si proxy warni haina langi maichak nanglaba miya maruina civil society organization singi luchingba sing amasung akhang ai singi maikai digi central government gi thoksilda pendaba phongtok tuna lakli langi waroisin purangna balengang na security force sing sijina duna kulai pai basing phana bathi humbagi thabak cha thabada lan nga liba yellow mi mitai singda oina akhanna ba mi engchang duna kusu kulai yauna mioi kaya lepa leitena fagalakpa amadi kulai sing lengak ta pikhanna ba khangna ba matam thaduna lokhatpagi Adubu leibaki mathakta landaduna miya maruina mitay sing hatpa yung kay sing may thaduna kham thengba terrorism gi war crime chathariba Kuki jogilam hentu henba singbuna lengak na nakoina na amadi haktheng na saugatlabra haiba miyam gi pendaba loi kham naidaba kholau lairakhiba chahi ani hanjilaklaba matamda central government assembly animated suspension PR lengak thamjinduna tholiba watho asigi waroisin purangna honarakhiba thahum mapung fazilakre PR lengak na chaliba July 3 gi numidang dagi mathang numit 4 gi ayuk phawgi manungda tongan ba mafam singda chathakiba thibo humba search operation singda punna langi khusukulai chani ga hum fagalakhiba aduna miyamda achaubat angakpa pohanbada nachana PR lenga ke achievement oiri langi khusukulai nongmai bom yawna nongmai maruna chingba fagalakhiba do akannaba pawma fangbadagi Manipur Police Assam Rifles Army amasung Central Armed Police Force ke apunba force na Technopal Kangpokpi Chandel amasung Churachandpur district ke mafam singdagi fagalakhibani khulai sing adu anti
Social elements singna logi wangmada loshinduna thamlamgani haiba chingnaba mafamsingda chathakiba operation da fagatpa ngamlakhibani makha tana lemhauriba khulai sing fagatkigani hai PR lengana khangawdana chingi tongan tongan ma district singdagi yamlaba khulai sing fagalakhiba sina state asida tangdu laitaba hanjil hannaba honabada chowa mating oiragani haibigi thajaba leire PR lengana lan ngaliba khunja mitei sing amadi khulai fagatpa khakta chathaduna leire haibigi pendabagi kholaw leirakibadu chingi tongan tongan ma district mari dagi yamlaba sophisticated oiba langi khusukulai sing nongmai bom amadi Biyaba machak sing fagalakhiba amadi makhata na awat pa khulai sing faganaba tharang lokhali haina phongdorakhiba sina miyangi mafamda leirakhiba chingnaba sing kokhanaba honabada khara makhai mating oiragani haukiba chahi 2023 gi May 3 dagi chin Kuki jogi lamhen tuenba singna Manipur ya punba saktam da singna duna Kuki singi oiba separate administration na tragalaiba ama semnaba landarakhiba seda India lengana state asi bulum na lawdaba amadi atop Atonbigi machagum yengduna chahi lising kaya apunbagi saktam ngaktuna leirakhiba Manipur bu machetana thugai gadoribra haibigi chingnaba leirakhibani adubu central government na Kuki singi separate administration sukpipi roi haiba wafam phongdokhraba matung chingdagi khulai sing fagalakhiba du thaganingai oirabasu fagalakhiba khulai sing adu Kuki terrorist sing dagini haina thongna leina phongdoktaba sina khulai sing adu kanagino haibadu chapchana miyamna khangbangam India lengana law and order control tawnaba honabada surrender drama chathakibagi thawong sing leibana fagalakliba khulai sing adu dramara sing bagira haibadu miyam da chapchana khangalabadi miyam gi apenba